ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯏꯅꯥꯠ ꯏꯊꯕꯛ ꯏꯔꯣꯟ ꯃꯁꯤ ꯀꯥꯎꯗꯅꯕ ꯍꯥꯏꯗꯅ ꯌꯥꯎꯁꯪ ꯑꯗꯨꯒ ꯙꯔꯃ ꯙꯔꯃ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕ ꯁꯣꯝꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯥꯞꯆꯔꯒꯦ ꯑꯃꯨꯛꯇꯪ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯂꯨꯆꯤꯡꯕ ꯍꯤꯖꯝ ꯑꯦꯔꯥꯄꯣꯔꯠ ꯅꯍꯥꯛꯀꯤ ꯃꯐꯝꯁꯤꯗ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯃꯐꯝ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯄꯥꯛꯇꯨꯗ ꯄꯣꯛꯈꯤꯕ ꯂꯩꯄꯥꯛꯇꯨꯗ ꯆꯥꯎꯖꯈꯤꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯖꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯣꯛꯂꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯂꯨꯆꯤꯡꯕ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯏꯔꯥꯕꯣꯠꯅ ꯇꯥꯡꯕꯣꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯍꯤꯞ ꯇꯥꯟꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯟꯖꯕ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯍꯤꯞꯐꯝ ꯑꯣꯏꯈꯤꯕ ꯇꯥꯡꯕꯣꯒꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯉꯁꯤ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯗꯨꯅ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯊꯕꯨꯡ ꯀꯌꯥ ꯆꯨꯞꯅ ꯆꯠꯊꯖꯒꯗꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯔꯥꯛ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯈꯤꯜꯂꯤꯕ ꯃꯤꯇꯝꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯂꯩꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯃꯣꯏꯅ ꯃꯌꯥꯝꯅ ꯁꯤꯡꯊꯥꯅꯒꯗꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯄꯣꯛ ꯆꯥꯎꯔꯒꯁꯨ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯀꯤ ꯂꯩꯖꯔꯝꯕ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕ ꯃꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯃꯁꯥꯒꯤ ꯁꯛꯇꯝ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠ ꯀꯜꯆꯔ ꯉꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯒꯗꯕ ꯂꯨꯆꯤꯡꯕ ꯑꯃꯈꯛ ꯑꯁꯤꯒꯨꯝꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯁꯥꯡꯈ꯭ꯔꯕ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯡꯕꯣ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯟꯅꯩ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯆꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯈꯤꯗꯕ ꯃꯥꯅ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯃꯜ ꯌꯥꯝꯂꯕ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯜ ꯌꯥꯝꯅ ꯃꯍꯥꯛꯀꯤ ꯌꯥꯇꯥꯐꯝ ꯑꯁꯤꯗꯒꯤ ꯂꯩꯁꯥ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯩꯁꯥ ꯈꯔ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯄꯨꯖꯈꯤꯒꯅꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯁꯥ ꯑꯁꯤ ꯌꯥꯎꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯇꯝꯖꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯂꯩꯁꯥ ꯈꯔ ꯄꯨꯖꯔꯤꯕꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯔꯥꯕꯣꯠꯀꯤ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯉꯝꯈꯤꯗꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯁꯔꯨ ꯄꯣꯂꯥꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯅ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯒꯁꯨ ꯃꯍꯥꯛꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯖꯔꯝꯕ ꯋꯥꯅ ꯈꯪꯖꯈꯤꯕ ꯆꯤꯡꯃꯥꯏꯁꯤꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯒ ꯁꯥꯒꯣꯟꯅ ꯃꯐꯝꯗ ꯂꯧꯖꯔꯀꯥꯟꯗ ꯄꯦꯇ꯭ꯔꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝ ꯂꯥꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯩꯁꯥ ꯈꯔ ꯄꯤꯖꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯣꯏꯗꯁꯨ ꯃꯣꯏꯒꯤ ꯀꯣꯛꯇ ꯁꯤꯒꯤ ꯄꯥꯎ ꯇꯝꯃꯒ ꯌꯧꯍꯜꯂꯤꯅꯦ ꯀꯨꯝꯃꯩꯅꯤꯅ ꯃꯆꯨꯔꯣꯡ ꯈꯪꯉꯕ ꯃꯥꯁꯦ